Ngasigi maru powder, Ain kind of mitop Sansilapa, Tinganaba, government, Akan Matabak Lokale, Kandolaba Mio Samgataret, Halan Krehana Minister N. Biriana Fondo Cray. Lamdamasig socio-economic Pigam Pagat Hanaba, state government, Niti Ayukta, Taxin Cray. Amasung Rajasri Bagas Sandra Manipuda Pankibaning to Singi Manunda Yamna diplomatic Oiba Sung Anova Wakolo Yamna Laboring to Amani Haina Manipur Legislative Assembly Speaker Waikem Sana Singh Thakre. Kurumzare, ISTB Pau Miyang Tabiri Bamayampuna Makpu, Taramna Oxere, Housing Osigi Maru Pau Singh, Sandokna Pizari. Ain kind of mitop Sansilapa, Tinganaba, government, Akan Matabak Lokale, Kandolaba, Mio Samagataret, Halan Krehana Sip Minister N. Biriana Fondo Cray. Wafamasi, Nasi Sip Minister Secretariata, Pancho Kiba Paugi, Mifam Amada Mahana Fondo Kibani. Se Minister na Yumlo Naba, Laybak, Wadiba, Myanmar, the Iran Labadigi, instead of Sida Mitop Sansilakadra Habigi, Miyam Nami Pinari Wafam, government Asin Haxin and Lauduna, Paikat Piabataba, Paikatuna, Lakle. Hana Taukidriba, Mawongda, More, Jiribam, Amadis Rusanpur District, Behiyangja, Ahenba, Police Post in Naduna, Mikup Nahum Singna Ngak Senbagi, Tabak Satari. Jiribam Sek Post, personnel Masing Hangat Hanbaga Luinana, Akan Mamongda, screening Satari. Maduge Mahi Wena Singnaba Miway, Sanika Humpu Manga, Tidopa Ngamki. Makoige Manungja, Mitopni Hanata Singna, Kanglaba, Miway Samaga Taret, Halan Craig. Behiyang Faruga Sanglakpa Anaba Miway, Mapan, Tidopa Ngambaga Lunina, Makatana, Sanglaktanaba Tabak Locally. Submanaba Mongja, border area Singda, Singnaba Labadagi, Mikup Nahum Singna, Senari. Kanago Mamatana, agricultural purpose Ginatana, Laiba. Yonba, Sijinaba, Amatayaro, Karigumba Madu, Shinaramba, Kanotamati Madugi, penalty, Subsana, Exigi, Makada, Piragani, Hadan Madu, Masigi, Mayamda, Kanganingba, Zati Sigi, Ruingagi, Karigi, Myanmar, Tuiba, Kolibasigi, Matanga, Equigi, governments in a state governments in a not only Rohingya, state governments in a state illegal Sesang. Matomarum Kangana Sesang Sudana Sanga Kanda, Leshanba, Losanba, Togomayamadu, Mas Winekwe, Madu Dripema, border area, sing border town, sing, district sing the way, Haure, Tauri, Habadu, Nasigi, Mediagi, Lapidibisino, Monopansigi, Kutanga, Manipuri Miam, the Aduga, officials in the Kanganing Bani. State Minister Makatana, Handakta Pamkiba State Cabinet Mifamna, Laupam Kanaba Akanba Warip Laure, Lissingani Traga Marida State Cabinet na, Pasto Kiba, Pedi Land Kanaba Ek Tabak Wena Pangtunaba, DC Amadi Atay Madile Naba Singda Kangan Craig. Kariguma Lissingin Traga Marigi, Manunda, Lopam Sokpa, Yum Amadil. Lalor Itiki Tabak Tessin Naramba Tarabadi, Tugaiba Natraga, Aingo Eba Cherak Panganaba Tabak Paikalagani. Hariba Matamasigi, Matunda, Tangai Fadana government of Paikat Tabak Taram Karak Natana, Atay, Lopam Social Lectanaba, Marina Nava Singda, Kangan Kre Haikibagaluina, under 17 World Cup State Asidagi, Sanaroi Amana, Indiagi, Captain Oina Kalakpa Asi, State Asigi Oina, South Saningaini. Saruk Yagaduriba Sanori Kudimakta, Mai Pakpa, Purupang Namnaba, Jaifa Paudil Supiki. Kanago Mamatana, agricultural purpose Ginatana, Laiba, Yonba, Sijinaba, Amatayaro, Karigumba Madu, Shinaramba, Kanotamati Madugi, penalty, Subsana, Exigi, Makada, Piragani, Hadan Madu, Masigi, Mayamda, Kanganingba, Zati Sigi, Kalaga Lebaxi, Kalaga, the agricultural lands very limited Nekwe. Masida base or go to Woodamina High Posi Yaringay, Mangandanaba, Yonba, Kotpa, Yums Hajanba, Cold Darkling Carpato, Gunaba, Hagamadu Maikanjari. Lamdamasigi socio-economic Pibam Pagathanaba State Government Niti Ayoki Puning Singh Sin Cray, Ngasi Niti Ayoki Vice Chairman Dr. Rajiv Kumarga Chief Minister N. Birenga, Awang Motaki Mipam Ama Chief Minister Secretariata Pangtoktuna, Istera Sige Sakot Torangi Matang the Kanaki. Mifam Majuda Cabinet Minister Singh State Planning Board Ki Chairman Chief Secretary Central Government Ki Tungan Ba Lusingba Singh Sarukya Ki
Mifam aduda Chief Minister na anoba government asina atai state singi kumang sausileba asigum manana ba state asige sakot tharangi khongjel yang sinana ba honari masida niti ayokna state government ta piba yaba mating pirakani haibagi thajaba lei haiki state asige sakot tharangda singnaba sing khudong saba amasung tongan ba proposal sing by chairman the thamki state asige khungang amasung arvan ge mafam singda thangnana ba isingi tangai fadaba district amasung block headquarters singi lambi thongi matangda tangai fadaba sing thamki Niti Ayoki Vice Chairman na area asida mapan ge fan phangana ba state government ki proposal da sagotkani haina yaki state government ki maikaidagi ukhuldagi siroi faba margin singdagi langol sauba singdagi sendra faba roadway thamnana ba national highway singi phibam phagat hanaba Imphal city amasung masigi akoibada flyover saba lenungda mi phawdo phaujin taunabagi proposal yauna district headquarters sing samnaba circular railway gi wafam panki Barauni Guwahati gas pipeline Imphal faba sangdoknaba Tripura dagi Imphal faba natural gas produknabagi atopa pipeline ama thamnabagi wafam su thamki Vice Chairman Dr. Rajiv Kumar na fencing mawong sumna sinabagi tangai fadaba thambaga loinana state si sakonabagi thabak tharam singda mating pangani haiki Government asina lanai sel thadagadaba singi ahen mamiyang sangsinaba honaba sangi masigi matakta state planning department amadi niti ayog afaba coordination thamduna proposal sing asi thabak oina pangthoknaba honaba tangai fadi haiki Rajasri Bagasandra Manipur Pankiba Ningtho Singi Manungda Yama diplomatic oiba amasung anoba wakalon yamna leba Ningtho amani haina Manipur Legislative Assembly ge Speaker YKM Sana Singh Thakre Rajasri Bagasandra Cultural Foundation Manipur na Sinduna Uttar Pradesh ki Radha Kuntada ngasi pangthokkiba Rajasri Bagasandra Maharaj ki Samataramapan suba leikidabage ningsing thoramda wafamasi phongdokkibani thoram aduda JN Manipur Dance Academy gi Director N Opendra K. Brajamani Sharma R.K. Dusri Gopal Sharma su saruk yake Speaker YKM Sana Ningthawasi Manipur ge lengak lon amasung nat yauna hiram khudingda yamna maru eba thodang loramba lusingba amani Manipur ge art and culture ga susinnaba mongda Sri Krishna ga susinnaduna malim ge mafam mataida leitaba Manipur ge ina khulaba chanabi puthokpiram ningthawni Mahaki Magun Singh Tabada Loiba Nairoi, Manipuri Singbo, Malem Amadileba Asigi Mafam Kayada Sak Takadoriba, Asiguma Tharamasida, Landing Lason Kangdopur Amasung Singh Tamgi, Wakal Tadoktuna, Manipuda Ladeba Mipung Kudimakna Amatu Oina Saruk Yaminasi, Mangzil Taba Sakotpa Manipur Amagidamak, Aikoi Kudimakna Stada Sigi, Yaifanabagi Tabak Taram Kudimakta, Cooperation Pinasi Haiki. Tripura, Assam, the Northeast India, Lady State Singsiga. Mari khwaidagi phanale rambadungba yamna diplomatic haibadung mining thawni loinana culture da haijabatai ngasi pithribi sinbatuna miyamna khangnariba pithribi miyamna khangnariba jagoi ras lila koige manipuri jati gi leijaramba potuga Sri Krishna gi ideology potuga ani dugi combination oina puthokpa toangba adumba kano dubo pudokpiramba dumba yamna Artistic creator amoina Levinamba Maharajani Thangmaiban Kendagi MLA KH Joykesana West Bengal ki Navadip Dham the guest house ama Saragani Hailangasi Rajasri Bhagaschandra Maharaj ki Samatarama Pansuba Laikidabge Ningsing Tharumge Homnisama Nimita Phongdokre Tharum Aduda Theatre ki Lamda Sagnaraba Ratan Thiam Yauna Miye Kan Saruk Yaki Ratan Thiam na Haikibada Asiguma Tharum ama Mapung Fana Maipana Pangthokpa ngamba haibasi Laibak Phabani Haiki MLA Joykesana Makata na Haikibada Miyamna Mafam Masida Lakpada Laifam Sapam gi Kudong Sadaba Kaya Mayoknariba Asi Koknanaba Guest House Asi Sagadabani Haiki Service to mankind is service to God, you know. Myoibak Shanma Samazu Shabato was say, Sinik Shor Shabato when I do not Advaina Kangation at Tapirami, Ibiramba Mamsule, Mastamungi Ima Ibimel, Ibani Napulaga. Koi Manipugi, Koi Shianu Mahaprabhu, Hazas of Mayamama. Say she didn't like Miam, must then like Sabum Mayam, si problem, Mayam lay Visita Visita, Pushu, Shoda Kachaba, Amani Kalaga, Mashimamasta, Koi Guest Housema, Koi Atu, the Sazaragani. Ngasigi Tharamatuda, Nata Sankritan, Ras Dilla, Solo Dance, Wari Liba, Nupi Palamati, Manohar Sinus Simkaya, Pangtoki.
Infal jari lambi fagale haina handak Manipur lengakna lambi gi nakalda hoarding kaya da thetuna infal jari lambi gi saktam utlabasu lambi asigi mafam kaya di pukrigum asaw asaw kom kaya leidi haina amuko gi president Devana Paumi Singh da phongdokre mana makha taraduna All Manipur United Club Organization amadi Romai Naga Youth Organization na lambi asigi phiyam haktengana yangsin masatpada lambi asigi mafam kaya fatana leramba thengnarakibani BRO na pairing aida lambi asi ningthina sem de hairamba adu housing atopa company singna lambi asi sem ge thabak asidadi peningai oirabra masida Manipur sarkar na miyeng sangba tangai fati haiki sengna Manipur government na su aikoi ge center government na adu umba company sing de sinare haidana tumina leithok piganu hena miyeng changbiu yamna kupchan na yengbiu highway sida moi mayangi company sing gi sen tanbam moina leiribase masidi aikoi khudak tagi tokpiu haibasi ma aikoi strongly thamjaninge Natragadi, I call highway see India the pull lives kayang kuiragesi. Asuk Chang of say, BR on a BRTM, the take to the Sendan from Oigre, Miang Punchi Kayama Mangre, Lan to Mayam Mangre, Gari Kayam Mangre, Sigma Mayam Amona Landanava, I call Yam Tamotion. Amaromda concert adida saruki yakiba Romai Naga Youth Organization gi President Singumlung Damai na Fongdropada Lambi asigi Piba Mamadi Drainage ki mafam kaya semdre khara phaba lambi gi saruk singda hanjin semduna laire athuba matamda sarkar gi makok thongba singna yangsin biu haiki timetam ama piraga akoina thajakimni chatkiba tang anida September gi tang anida akoina ultimatum pijakimni press conference phamaga aduda adugi response karimta lagtre phajana lagtre drainage yamna mathau tare drainage amapho makoina kaino tawdre phajana sembidre semgodo mafam duda semde adu semoidaba mina hana semamba BRTF na hana semamba jaga duda makoina hanjan sem leire adu koila sabasu hojiki BRTF na Taramba, Lambi Shemamba Zaga, Lambi Pabazaga, the Makoina Shemagale, Adu Pataba, quite a Pataba, Mafam Shemgodova, Matotaba, Mafam to the Dimako Shemdre. All Tribal Student Union of Manipuna Makogi demanding Peter Badi, Tang Kungnipangi, Ahing Nongaidigi, Manipuda Pung Kungamarigi, General Strike, Kauragani Haina, All Tribal Student Union of Manipuna, Ngasi Simarong the Labor MBC Manakta, Wakamipam Satabada, Paumising the Fundo Craig. Atsumgi President B. Sangsat na Haikibada, Singi Lamda Education, Health Amadi Law and Order Yauna, Kudongsa the Bakaya Mayuk Nari Haiki. Sigma Tangsida Quigi, Charter of the Man Mayamsi Yame, Aquating the education Gimaram da Watawat Liba, Adigi Wujik Maru and a PH Center Laidaba, Simayamsi Aquay, Jahi Marie Mangashura Nequida Honda Adujik Pabumoina. Topirani aina Hiragatum, Krem the Topi Late. Ujik assistant professor ki Maram the Shu Ujik Tha to Rukret Shure. 2014 the recruit Ujik Power result talked to the Labishe, a coina court ki ruling Matungina Tokpigro. Sidi what's out what laga ching the Wereshu, Tambak the Wereshu, what's out what Pishe Yaroi, Satra, Mange, Haina cannot Wiki, Quakana. Honabni adu ujik pauba government na karishu initiative law the bida assistant professor ki result shu atum tile tawrok lady okoi last time sanabado moina BH especially BH center ki ayaba pirambado former previous government have dare congress government da ujik ki government si dedi moi anirak unare shu moina charter of demand se munna khangnaba okoi bo munna Tabinaba have Tareko Hanan Nainaba Krikim the Lidri Memorandum Tajalu, Tajan Gray, which is how issue addressed out the Vigi she sit-in protest open. At Sumge General Secretary Saiboy Haukib na Haikibada, Mahiru Singh Sarkada, Scheduled Tribe ki over reservation Amasung, recruitment ki policy yauna, demand kaya yauba, memorandum pisin kravasu, Pakum Pirak Tabadigi, General Strike ki Kongjang Asisang Singedavini Haiki. Ekoina Hana on 17th August to meet the memorandum of government of Manipur on the Tajin Bani, Honorable Chief Minister da.
adu ekoi gi charter of demand si to response and to discuss all this charter of demand yam long pending oiba high ba charter of demand da yauri ba sing dune adu bu ekoi na su shigumba agitation the ban strike gumba si toning ba sunate adu bu ngasi as a peaceful protest oina sit-in protest si pangthok chabani adu government na su khara thuna yengsin biraga shigumba tribal singi demand sing si fajana positively response to biu haibisi thamning bani adu kai gumba si ekoi gi demand si thaidok tana kai su khan bi tana leiradi ekoi so we have to take our own course of action adu within this 3-4 days time the ekoi gi demand sing si khanna bi dradi on 28th of September the all Manipur general strike ko gani haibisi 24 hours general strike on 28th Ashi all Manipur the general strike tawrani haibisi phongdok chabani MPP ki housing interim president Oliver Ozugindrona party asigi working president ama yauna miyoi taraga mari party asidagi tanthok lobodagi irang thokre hiram asigi matang the working president Oliver Sarat Kumar Maimom na phongdorakpada Oinam Zugindrona party asigi elected president ni haina election commission of India da se tharamle amadi party asigi tha ahumgi account statement mathomaram khanganre haina phongdorakpaga loinena ngasi MPP office ta pamusinga unabada Sarat Kumar Maimom na makata na phongdorakhibada El Sobhakidana president oiba to kibadagi how kiba me taraga tarukta MPP gi central committee na president ama khannaba maraki oiba president Ozugindro amadi working president ani mayang lambam amutombi amadi mahak masa Sarat Kumar Maimom sukhanki adubu interim president oiba Ozugindro amadi state returning officer oiba K.I. Somarendro ki table da ladiba soitoba election certificate mahak MPP ki president oina khalaba miyoi haina mensilaga election commission of India da se tharamle masi election commission of India lana lamjing bani makodi elected nate central committee na president ama khannaba selected oina thambani manaksida Ozugindro masana Mahaksi elected president oina thabak tawduna party manungda tawningma thabak tawri party ke tha ahumgi account statement su puthopang ngamdre hayang pangthokodaba central committee meeting ge mangwenena mahak masa yauna me taraga marisu party asidege tanthokle haina se thokpaga loinena mahaki office ka su so lonsilam le haina maral sikhi layo ama masagat pagi mayam se function issues to layo misi mathuk mana overdraft wena par lakh taragi mathuk salale dalam overdraft tamu kita umum kita manusia manusia lakh kurang kurang hat kosto tak mungkin aku ibu dokter financial statement aku dokter nanti dari kurang lagi mana dokter account statement sih audited kau ini mana umum laksan tu hari umum laksan tu apa masih mana tu alam itu tahu sih kau ini tahu kau yang kata dah tahu macam itu kau lama laksan tu dokter sama pergi halam Amaromda President Oliver Ozugindro na Sarat Kumar Maimom hariba working president asi haukiba tangkunda party dagi tanthokraba miyoini maramdi party gi constitution da pidiba central committee na kauba meeting ahumlak thangna na laktragadi masa mathanda toksagadebni haibigi makada office memorandum ama general secretary organization na thokjuna tanthokpuni masigi mayokta mahana president wasas kya tawduna tanthokle haibasi constitution na yadaba wafamni Working President Haibidi President na Tauba Thabakta Matiang Pangu Haibini Working President na President of MPP ga Power and Function Manade Maram Aduna Mahana NT Party Oiba Thabakaya Taubudagi Tanthokpani Haiki Amaruki sel sembe yadi hai Grivan sen sembe yadi hai Youth President habe yadi hai Lomi President habe yadi hai Sikra digino Adu nomination to we are General Secretary habe yadi hai President nama piniba power sakti amadi madu punam court punam tu mana yaro hai targa di party si di mana court amada mana anti party to gune se koi karmain role dun sine ko kan hai mana maduna MPP president ni power function mana lam sine wi dum ta mau matik chawa anti party activities sine ni hai na aina tan ro Manipur da laiba ICBS ka sagonariba singda social scheme sing matau karamna phangangani haibigi matangda nomagi oiba consultation program ama ngasi hotel classic ta pangthokre Manipur State S Control Society amadi Manipur Network of Positive Peoples na punna sinduna pangthokkiba thoram ajuda Max ki project director Valentina Arambam Max ki deputy director Dr Lucy Duidam MNP Plus ki general secretary Salam Uditta yauna miye kan saruk yakhe
MELS की प्रोजेक्ट डायरेक्टर Valentina Arambamna Manipur की SIB पॉजिटिव और मियो सिंगदा फंगम चोपा सोशल प्रोटेक्शन स्कीम सिंग मतौ करमना फंगनगदे के हाइबी पांडमदा थौरमसी पांचोपनी हाइखी as it is modi khalasu for example manipur la apply awareness awareness benefits issues department scheme PMAY scheme widow pension scheme suitability pension se loba yade tawbudabu akhoida piyana chabi lari bi sing sidi yamna hawai ba sahi kun wa suba adumai tawba yamna hawai yawi adu mo sing sida kamaina khona relax awala benefits bi bi yada asibu mo yam se nasi consultation program se khan nairaga next city first initial step asigi makhala bi akhona ado program ya bangthoga kamaina to Delhi University की मखादा लेबा कॉलेज सिंह तंबा महैरो सिंह कंपल्सरी हिंदी टेस्ट माई पाक्त्रबदी अंडर ग्रेजुएट मिंगजन में यारोय हाइना दिल्ली यूनिवर्सिटी एकेडमी काउंसिल न खंगनख्रे काउंसिल की मतुंगिना दिल्ली यूनिवर्सिटी की मखादा लेबा कॉलेज ता तमलिबा महैरो कया खुदोंसादबा मायोकनरबा याय हाइरे हाउसिंग पाउगी मरकथा ना अत्यंबा ब्रेक अमा हक्चांगी लेबर सोरपदगी प्रोड्यूसिंग अत्तबा हक्चांग चोथरबा तुंगा चाबा यारक्तबा खोंग हामा नुमारक्तबा सिंगिदबा अमत्त नायब उपायदी जॉलिब सैर अमसु जॉलिब कैप्सूल बु चंगने सिनबियो Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Irujo Coaching Institute admission open for 4 months CBSE comprehensive course for class 9, 4 months CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 8131025634. Suara jingge. Ture, ture. Kari no bantu teacher. Muझे kari yau. Sidi yoshi na ni hai. Masigi yoshi di tata tiskoni ne. Dudi sanagi mohut yang na sinbe yandre. Break it tungda makata ba pau amuk pizari. Handak nong leptana takiba aduna maram oduna ithai baras ki gate manga mak hangduna thamle mafam aduda ISTV news na saluba matamda meter tare ki mathakta ising level lerama thengna ki gate manga mak hangdokpa se yamna tang na chathaba thawong ni haina lamdam adungi ahal amana ISTV news ta phongdorakle damasi hek lerakpadagi lofam kaya mangkhre masinatana oizaba amata phangdri haina phongdorakle amji lightringa dabako Lightning at the Shingi, Shumai Chowde. Other Chauraku, Adam no Hagadum, main Tagiminadum, Kankai Debaco. Mamle low charame, Pumle low charame, Riki Mamangi, Mate Kumpugaja. She's you low charame. Adoga, Dame Lako the Gidi. Moina Shingi, Chang Nina, Adam Tabi Ragadi Indam Dayo Ragadi, Injan Mahelagadi, no Hangagadi, Gesi, Tingraneva, Tingraneduga, Shingi Yoga Tangrana. Lomi aduna makata na Pongdurapada, Damasi, Sarabamatunda, May Amadi Ising, Nungaragani Haikiva Adu, Housing Ising Amadi, May Pangdabagi Awaba, Damasigi Akweba the Ladeba, Miyamna Tengnari. Kanamata. Da masigumba da masina kana ba pidra banina masila thoki bani hena fari haiki chahi khudingi debuko gate manga hangwaje gate manga hangwaji aduju hang deba moina kholau hi mathak tagi
rong long mai khong adegi som pram leiba kaidoba moisina asagi ising chawre gate manga mak thabi gate hango haidri bawdi moi adum thinga thame ado gate amagumba anigumba aduda hang leyo hangmadu moi sakhraga dum thadane sai mayam du sangaga leibadi ngamdamina ko adum chake adai masida akoina anakpa khoi leiba ahal lamal ladigi khoina moida haja matam du sing chawre gie si hango gie tharo haiba kanji da thabi de moidi khola mayangi iho natrade sungya ya de hango gai akoiga phuna ge dawa adu baw yaw re lamdam adom gi longmi amana phongdorpada NISP sina makoina pamba ising thak aduda thamna bu khona bada akoibada leiriba praja singi kari su khanre awaba taraba longmi singi damak sarkana miyang sangbiyo haina phongdorakle jaga si koi government gi weba toti gi sing yogde adana maramaduna ko NRGS ta ko lekai si gi weba pukhi ani mamangda ko tawruga lejai leiriba pukhi tawriba pukhi ani se ko ichauna thumma maram oidana कोई हुजिक पक्की होने लेबा कंडीशन सिददी कोई गवर्नमेंट की साइट की थोदोपा मियंग थोदोपा संगबिरप लेत्री थौबाल अवांग लेकाई गी बामो लेकाई मपादा थौबाल तुरेल गी तोरबांग सरुक खरा नमथखिबना लंबी सत्प यादबदगी लेकाई मियामना लंबी थिंगजिनख्रे लेकाई गी मियोसना फोंदोरकपदा हौजिक तुरेन तोरबान नमथखिबा मफम असि ममांगी इचाउ थोकप मतमदगी हौरकलबने लोकल लीडर्स सिंगदा समजनबा हाइरबसु थौसादबदगी ngasiगी phibam asi orakibane Mari Lena Busing na tung koina sat payaba mong da Turian Torban si Semjan Biu Haina Fongdorakle. Mari Lena Department da Ayan Hayaning Badi Kabalong Kai one of Fogi Torbangi Pimase Tung koina Hugi of Pim the Shembina Bidonta Kabalong Kai one of Fogi Parasi Makedi Ahana Mixing. Tamelong Mongsang Lambigi, Tinrai Rong Amadi, Kongzaronda, Satkiva Hinongaida, landslide talk with the Gi, Miam Nasatoksa Sinta with the sound Kudong, Sahandre Hadi. National Health Mission Makada, contractual staff on a Tabak Toriba, employees sing Makogi, Tongan demand sing Yauna, Health Mission Sigi Makada, Tabak Toriba, employees sing regular Tahalo Haiduna, Sangsilakiba Kongzungi Sarukama Wenangasisu, All Manipur National Health Mission, Employees Welfare Association, Tamilong DC Banglo, Get Mamangda, Wakami Pamsatakre, All Manipur National Health Mission, Employees Welfare Association General Secretary, Zodhana, Ramsa Amadi, SSAG, Employees sing regular Loina Takre, other National Health Mission Gidi, Nasi Fawa Tawak Amata, Lokot Pidana Lady. State government athuba matamda employee listing ani sani humfugamanga service regular tahanaba thabak lokhopiyo haike SSA Ramsa khoi loina regularize tawkhre adu khoi national health mission gi staff sing employees sing report tawdri adu pay structure HR policies to amda semidre kuna oje khoi demand tawrisi government na nasi athuba matamda yengbinaba akhona demand tawyogni Masat ki president Bidesori Hidromna Lusingduna Pravis Sanam Mihaki Matangda Deputy Chief Minister Y. Joy Kumar Unaduna Asengba Langla Langtin Putok Pinaba Ngarang Taksin Kre Manipur Babanda Unakiba Aduda Deputy Residence Commissioner Zeni Thoiding Zamsus Yauki Thodoga Sigi Matangda Additional DGP Ama Thanana State Government na Lokat Piba Kongtang Masana Thagatpa Fongdoki Adubo Political Oina Tengna Haningbugi Apamba Mahirus Napukatki Numitalago Humdoni Suraba Faba Manipur Government ki Minister Amata UP the Satuna Asumba Wayal Fangana Bakona Bidabada Nungaitaba Fongdoki Mairo Singna Tengnari Kudong Sadava Sing Asi Haktengana Yang Sinbinaba Manipur Babanda Government Ku Ebo Office Sama Hamburger Ludina Asiguma Togdo Torakpada Season Nanaba Emergency Fund Amasu Babandi Kutangda Taknava Pangnava Taksin Ki Tekendrozit House Ta Atai Awang Nompok Stel Singi, Babanda, Mahiro Sing Punbagi Ayaba, Matamatamgi Oina, Punabagi Puning Sing Sinki, Mahiro Singi Wafam Government Ki Makedigi Yang Singini Haiki. Sector Manipan the UPG, Noidada, Manipurigi, Pravis Sanam Kova Mahiro Ama, Singaningai Obamong da Sina Funkiba, Togdok Tugi Matangda, Ngasi Numidang People Action Committee against the brutal killing of Sanam Pravis
of Uripo Asom Lekan Sinduna People's Convention Ama Kwai Brahmapur Community Hall the Pangchokre Convention Aduda MSF K President N Mukta Ngamba Suki President N Gobin M Sugir President Manjit Sarang Chem Desamgi Vice President Y Yaifa Yauna Atay Atupa Sangsang Singh Maru Abamir Singh Saruk Yaki Ngasigi Convention Aduda Warikoya Amasu Loki Warep Singh Adudi Misi Asigi case Atubada CBI da Tigat Hanaba Taksinba Manipurgi MLA Humpuna Asumo Wayel Fanganaba Governor Taksin Naba Amadi Delhi da Mihut Thaduna Taksin Binaba Warep Nakray Paravis Sanam Lekidabugi Matang Dangasi NSUI Manipuna Congress Bhavangi Office Complex Mamangda Wakamipam Satakray NSUI gi President Bakim Sandana Misi Asigi Matangda Housing Fabada Sarkana Tabak Lokot Pidaba Yaning de Haiki Ihola to Bamakai Tabak Tobagi Hainabi later Basti Live Activity Haiki Society organization of Awabama Tarabamatamda CSO and a Katatobi Aduna government still why they remain silent it's a big question Aduga Dr. Singsu Kari Karam among the involved Tauribano Aduga investigation to Matam the Moigi report postmortem the lady Bamatam to the Masam to the Sizabana Teba Magi brain hemorrhage or riba Magi severe injury on the head Ladiba, Adagi Makong the sophisticated weapons, Kumbana, Uba Table, Potbagi, Mamiam Sound, Atari, Policy. Sin attack with some torture, physical torture, harassment, Maluina Namasi. Miot Minaya Magi Makada, Koi Laitaba, Tokne, Havasi, Koi Singada Bungamde. Mahiroi Pravisanamgi Misi Student Union of Kanglei Pangna, Yaning the Fungo Pagaluina, Mahaki Asuma Langalanjin Putona Buhona Badamating Pangani Hairi, Manipur government Misi Sigi Matang the Asengba Langalanjin Tidona Bahona Gadavini Hairi. District Legal Services Authority Imphal West Society for Young Generation Upliftment United was Association Ahum Sindunangasi, Nomogi Over Legal Awareness Program Ama Singzamai Singamaka Sanampukri Mapal the Pangchokre. Manipur State Legal Services Authority na sponsored Toguna Pangchokiba Tharam Aduda, IMC Mayor L. Lokeso Singh, Ward Namataraga Mangagi Corporate Thoksom Bankim, Ward Namatara Taruki Corporate T.I.S. Elizayao na Atay Maru Bamuyaka na Sarugaki, Tharam Aduda Resource Person Oena, LMN Law College Ki Lecture Sapam Dilip Kumar na Women's and Crimes and Cybercrime Habasida Wangangki. Ambagi former General Secretary B. Supriya Devina, Mob Justice and Redressal Habasida Resource Person Oina, Hai Kibada, Nupigi Right of Sea, Mama Ponungdagi Hauna, Mangduna Lakli Haiki. Lupamasa, Lupimasa Sing, Lupamasa, Sina minor oil, say, try by the Macau Erba, and Lupamasa, Lupimasa Sina. They try by the Matu Oilba, Adavana, Lupimasa and Passes, the Sele and Kalabauda, Ahalama Lupaya, Mayuki, Ahalama Sindana, Mayamasan Passes, they try by Sutri, Haliki, Adukumba, Sidoma, they targeted the big Matadina, Quaki, 8 San Passes, the Mana, Suma Crime, Sakaki, Haidana, Aki, Tavia. Smile of the Laki Fox were egg, and over eggs, like this hat, the egg among Oidana, lady. Manipur Sarkar gi Agriculture Department Sinduna different scheme of agriculture Habasida state level sensitization program among us Sanjan Tong the Labor Department of Sig training holder Pangchokre Tauramaduda Agri Amasung Veterinary Minister B. Hankalian Additional Chief Secretary Agri Dr. Soel Akhtar Amasung Agriculture Director P.S. Rajendra Singh na Marubamyo Singh Oina Sarukyaki Tauramaduda Wangangaduna B. Hankalian Haikibada Bharat Sarkar na Thadarakliba scheme Singh Asi Farmer Singh na Mamutana Kanganaba Pangchokpa Tharamni Haiki. Prime Minister na Laukhopa Matumina 2022 February Nikoi agriculture Potok Kudilase double up Tonaba Lamse Hena Pangabalina Madudagi technology and no Kotoga Madugi Makada when agriculture produce Henganaba Ihoilo Nogi in Tomni Ecoin Nogi died to me and Heisening. All Manipur Handicapped Persons Welfare Department na National Rose Degamari Lenena Ngasi Rimski Radiotherapy Department Ladiba Anaba Singda Asa Athak Singh Kudol Tamkre Association Asigi President Tombram Romeo na India ki mafam kudingda cancer na naraba miyo singda hingnabagi asa ama pibagi pandamda National Rose Day pangthop nabagum Manipur su pangthop pune Handicap person amadi cancer na naraba miyo sing asi
Kenaba Laitabana Association Asina Lisingani Tara Degi Hauduna, National Rose Degi Taramasi, Pangtokuna Lagli Haiki. Representing a Sigi Oba, Tonganba, Equipment Pusarkari, meaning Ama, Tambibagi, Amtawa, Potable Lay, Adubu, like activity, and representing a sea, Marom Dome, Dumak, Equi, lying Java Marom, looking at the Bedroom, that forming is at the Gi, Pudum Java, Kanava, possibility, a single activity, I don't know, we Marilyn Nava, authorities in I would like to question ke jebe sing sigi tung chaba thok thong krati paket pui matam bu chapsana yo re basuma ai pui mai ne sinda ai apil to jege Ngarang Manipur gi Governor Dr. Nazma Heptula na hawdok khiba numit humni chathagadaba Community Radio Awareness Workshop ki saruk ama oina ngasi khongzom da leba Diamond Radio gi infrastructure sing yengsin kre Smart ki founders Arsana Kapurna matau karamna community radio asi mipung khuding yohongadage amadi Iba Paba Ngamdaba, Lol Amadi Furuki, Kenaba, Lady Bakudimak, Amatuina, Nungsinana, Leminana, Honabagi Pandamda, Workshop Asi Pangchopani, Workshop Asida, Nagaland Amasung, Assambi Yaunamiu, Yankay Mangaromna, Sarukyari, Diamond Radio Station Asi, Ministries of Information and Broadcasting Gi, Makada, Kongzom War Memorial Trust Na, Sahi Asigi, January Marida, Hangduna, Mega Hertz. Maurani Toy Dasmik Anida Sandopa Manipurgi Ahanba Community Radio Station Trust Asige President N. Hamantana Radio Station Asina Tongan Ba Furup Singi Tharam Singh Miyamda Kanghan Bayauna E. Paugi Tharam Singh Sandukli Haiki. I just want to appeal to the officials of the Digital Commission and Broadcasting to sort of to get the license A2A47. Kaksing amadi Bisnupur District ki mafam kayada ising isaw ki awaba mayok nariba singda sarkar na miyang sangbiba pamli. ISTV News na ising isaw nga sokal laba mafam singa satuna yengluba matamda miyoy kaya relief camp hangduna sangjafam lawduna laylamba tengnaraki. Ising isaw ki awaba mayok naraba miyoy sina kendra gilo singba singbu piyenda wafam su tamlakti. Athuba matamda sarkar ki mari laynaba singna miyang sangbiyo haina fongdok narakli. Adu law sing pan bakotpa lor matunga amuka jong laksan bedagi ani raksuna amuka wan hone adu bo handa khangau dele no ni sumna nong ta bedagi ngasi chawri sing chawji ki phiba mase ya de bungo khangde bon matam da habde ne piu asi lamdam ji ki chapana banai aduta ima chayung da sura bani ko on pencil hafa kani adu tongni as ama bo pangvidri bungo pangde na bajune say mar pusi ra chi ga ngang nanda adu pangde ai ju pangde mama mai da jo mu sing chao hi do adu kana gum bim ning ham bi ra de ba ri chu chao ri kana gum bim ning ham bi ra de ngasi su se sang sudana Manipuram da sang na ba khodaramba miyoi taruk jiri dege district police na halan khre haire jiribam SP Office the Pangtoba Paugi Mifam Amada SP M Mubina Paumusinda Mitop Sing Sangsilaktanaba Jiri Police Lakot Pa Section Tarang Wena District of Sigatongan Tungan Bamafam de Leba Yum Saniga Taraga Matoirom Police Verification Taure Masig Manungda Yum Sahum Humpuga Mangarom de Mong Maril Tadaba Siasang Kaya Padam Batenare Makusingasi Disina Nauna Sector Honingi Jiri Police Foreigners Check Post na Ngasi Fabuda Mapalam Gi Miyoi Samaga Taret Halan Kre District Asigi Tungan ba mafam singda ain kaina sanglak patingana ba jiri police amadi commando na yeng sinduna leiri barak tural da hida saliba singsu sectori haiki Kulturum dagi pukalak mi masakang da basing se hawjik khunja sing da yang pau pire khunja sing da yang hai turin mapan da taribar leting khal jiri mu boro bekra soto bekra ki turin mapan da leriba amasung akoi gi soma punji gi jaga ding se loina bakshay nauji aigi mi fully fencing laibagum naina masi adana naina masi mi sinase deploy tarabat thangre LPG gas black market ta yonaba honaramba asibu thinganaba nambol police na lokotpa drive amada ngasi miyoi ama gas cylinder sama kuntra mariga konana fagat kre fagalaba miyoi osigi maming kongdram deven sahi kuntra ga tret laurimba maning lekai degini hiramasiga mari lenena police station asina FIR ama lokalaga ticket pa hokre Sapi Karongi akate kunda leiba yum amangasi nongyai matung pung ama helakpa aduwai da mai sakre mai adu electric source rakwitegi oramba
yai hairi hauzik amuka na temna break ama lominasi Sky Hospital da world class interventional cardiology ki khudong chab lei jare operation togdana heart ke ahobo menba coronary stenosis balloon na kam thoga stent hapa ma dimi hun chong bagi layeng RF ablation singba chahi ani digi hena Sky Hospital mai park satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore gatanabiu ningam haudana ba hana booking tawiu Drink pure, live healthy, we care. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Amuka namayam punamaputaram na uksari makataba pausing pizari. Lamdam asigi pothok sing mapa lamgi miyam da saktak tuna entrepreneurs sing yokhat anaba goods your business ngasi ningtho kong ketel mitin sangda hokdokre itu live India Manipur sindna pangthukiba tharam aduda DIC ge general manager oramba El Khomai PDC ningtho kong ge president TS Ibumsa PWD ge executive engineer TS Nungsiba saruk yakhi tharam aduda matokram na online da pot yonbagi awareness tharam asu amasu pangthoki Nepaluk Suba Thaudam Oza Ibol Merit Award Yantopagi Tharam Tabul the Laiba Ibudo Sorarel Community Hall the Pangchokre Tharam Aduda Manipur Pollution Control Board K Chairman L Radhakishore Oza Ibol Memorial Trust K President Y Toiba CI College K Principal Dr. Y Mangisu Saruk Yaki Handak Board Amasung Council na Lower Class 10 Amasung 12 Exam da Makwai wang na fangba mahiroi taruk amasung national ge thakta sanriba sanroi amada mana pidina puning thagot ki Lakshmi Narayan Film Production ge sing the satpi ingele kauba Manipuri digital film ge yaifa thawni tharam ngasi Manipur Press Club ta pangthokre Dr. Suresh na putokwa film asig yaifa thawni tharam da film forum ge chairman S Mangozau hanagi film forum ge chairman L Sujakanta Sharma yauna film ge lamda thabak toriba miye kana saruk yakhi Amarumda Tares Suba Star ki Tares Suba production oina Yai Pubi Yai Fabi Kauba film Amagisu Yai Fathangi Tharam ngasi Manipur Press Club ta pangthokre Lucky 7 Star na putokpa film asida film asig Yai Fathangi Tharam da Art and Culture gi Deputy Secretary Atopam Romita IFCT gi Deputy Financial Advisor N Suranjan Film Forum gi Chairman S Mangolzau yauna film gi lamda thabak toriba miye kya saruk yakhi Tenopol Mandal BJP Mahila Morsa ki mifam amangasi more ward number 2 da laiba ADC Sandil ge chairman Lukhosa Zai yumda pangthokre Mahila Morsa Tenopol Mandal ge miyoi kaya yauna pangthokiba thoramaduda ADC Sandil ge vice chairman TS Joy Lamkang yauna tongan mathaupuba kaya su saruk yakhi Renu Handloom and Handicraft Cooperative Society da sahi asigi NCDC Cooperative Excellent Award Pirakle ngarang Vigan Baban da pangthokiba Sri Lankan Rao Indaram ge sahi sama mapung farapagi mapokumon ge mari lenna pangthokpa tharamda Prime Minister Narendra Modi na mana asi Renu Aramam da kusina kibani All India gi oina handloom sector gi oina mana asi khangatpada Renu da handloom khaktamak yarokibani hairi Helping Hand Manipur miyam gi matinga loinana Laying Lakiba Sengmazin Maya Lekai Digi Longzam Ongbir Purnima Sigi Pibam Fagalapodigi Rimski ICU Digi Medicine Water Hongdora Kray Purnima Sigi Piam Helping Henna Yenglaga Mahaki Laying Bodigi Lemhoba Senpam Imung Manungda Kusina Kray Ningsing Mayai Purnima Sigi Masanopi Class 9 Kak Tamlibi Longzam Malem Paisa Later Bamaram Oraga Rimsta Mama Awaba Fiamda Leramba Tengnabadigi Maraibak Therapy Mahaki Damak Helping Henna Mateng Pangduna Lakibani Nipi Masa Sigi Imung Manungi Awaba Sigi Damak Puxel Sarabasina Mateng Pambirakibagi Damak Tagatpa Fungdurakle Hauzi Makata Nangasigi Hanabagi Pau Lobisi
ngasi ke sanabagi pauda Manipur Police Department Sinduna DM College Campus Leba MBA Indoor Stadium Sathariba Sama Kunigamanga Suba Anniversary Badminton Tournament ke ngasi sanakiba men single ke tongan ba mes singda Marcel Tontang Muhammad Mubarak Bikram Kaisam TIS Kamai and Madhunimai Singh S Jackie Singh Ngaru Samson L Krishna Kumar Singh DS Easton Jamson Moon Taulut Muhammad Khan T Athaibana Magi Lamba Singh Maitiba Pikre Men's Double ke tongan ba Mes Singh da RK Bobby Amadi White Tomba David Pipeline Amadi Luikam Lumiyogi Jura Sumai Fakre October ke tang taruk tegi October ke tang kunganifan phawa pangthok kodoriba sahitra taret makha ge FIFA World Cup ta ahanbo ena saruk yagadaba India ge Miyoi Kungamathoi gi team da Manipur ke sanaroi nipana saruk yagadori ba Manipur ke sanaroi singdi Amarjit Singh Kiam Jackson Singh Thaunauzam Nongjamba Naurem Suresh Singh Longzam Ningthoi Nganba Meitei Muhammad Sahazan Makoi taruk na midfielder da oina sanagadori Dera Singh Morang Temna goalkeeper amadi Boris Singh Thangzam na defender oina saruk yagadori Manipur gi Kiam Amarjit na Captain Oina Lusingadaba India ge team ge goalkeeper ahum khangatpada Manipur ge Dhira Singh Yauri India ge group match sing New Delhi ge Jawaharlal Nehru Stadium da sanagaduriba asigidamak India ge team akan mamong da sem sakre November tang kundagi kungamari fawa Dubai da pangthokaduriba AFC Elite Referees and Assistant Referees Seminar Group 3 da saruk yanaba sapom Kennedy bo Kangalakle Haina Amfana Topocherol Amana Kangalakle All India Football Federation Sinduna AFC Goalkeeping Level 2 course ama Gawada November Kungamai de Contra Faba Pangtholagani Hari Saruk Yaningba course Signa Akupa Marol website gi Kangma Yagani Hari Kangpopi Thomas Ground Sathariba Letgoland Dongel Memorial Sade his first division league king asi Sanikiba Mesta IP Youth Club na Modbung Youth Club po goal anis noda anis suba Mesta Tafo FC na FC Violent Court po goal ani amada thoikre ngasi league match loikibaga loina FC Kangsu Group egi winner oina Tafo Football Cup ka hayeng ahan semi final thengnaragani anis suba semi final da El Taunam Youth Club amasung Laimakong Baza Youth Club ka sanaragani Ziribam Higher Secondary School da Sathariba Tayet Suba District Level 3rd Division Football League Maharun Trophy ngasi Sanikiba Mesta FC Ganga Luwangna RCC Babu Parabo goal ani sinonda thoikre amaramda ground asimakta sanariba taramangarak suba TIS Radhamani Memorial First Division Football League ngasi Sanikiba Mesta Young Singlung amasung Rated Club goal amata sanatana draw satkre hayeng LFC amasung TYC sanagani Aizol Football Academy ke Sanroi lau nabagi damak final selection saruk yaranaba Manipuri ke Sanroi mapan khalakre hairi Nong Singh phiyom na maram oiduna yaithokduna lakhiba Nipan Suba Hockey India Junior Men's National Championship B&A Division adu sector matang kungamari degi amuk kumal lampak hockey stadium da pangtholagani hairi Hauzik makata na sanabagi pau boyaning thozam degi phangbigani Manipur gi sing amadi tampaki district sing gi lamjeloi nupa amadi nupi lising amaga satri rom na saruk yaduna sahi sigi taramatoi shubam mega marathon Manipur pangthoknaba sem saba loire haina United People's Front Manipur gi president Soraisam Ratan Kumar na paumi sing da phongtokre lamjeloi sing na letkadaba athlete sasu paumi sing gi kuthangda miyam da lautokre Hiram masigi matangda ngasi kaisampata leiba front asigi office pangthokiba paumising unabada UPF ki secretary general namadi organizing committee convener and Rupachandra hana UPF ki president weramba BM Yaima front asigi vice president warepam second su seruyaki Run for Your Nation haiba timda United People's Front na Athletics Association of Manipur gi makhada masam u phaba miron ama semkatnaba amadi malemda mithui mihenba sanarising puthokna bagi pandamda sahi sigi September tang 13 da pangthokadoriba tarmati shuba mega marathon Manipur lamsang lamjen mai pakna pangthokna bagi damak tongan ba committee semkhre Pran asigi president Soraisam Ratan Kumar na makhata na phongtokibada lamsang lamjen asigi rutal leiriba club organization maira paibi traffic amadi security person singnasu sensitive area singda akhanabi miyeng changbiduna mateng pangbiduna lamsang lamjen asi mai pakna bahona minasi haike
Manipur ki lairiba singtam ukhul dagi su yauri sandel dagi su yauri even Tamilong dagi su hantaki lamsang lamjen asida saruk yagani haidana aikoi thagalai aikoi gi rut ki paring de library isin now khai pura bangna lamjeloi sing asina chelak matamda mateng pangbiu amadi traffic area da hitang khak nungai taba area sing yauri hairibi area sing aduda thangnabada library club sing amadi mara paibi sing punamuk sing su mateng pangbiu Manipur da mating leiba amadi tinjang kaijang daba mirol ama aikoi hoji semkat taba yate haibegi wakalonda United People Front na hairiba lamsang lamjen asi 2000 aikoi gi sabendegi hongna miyangi matengna aikoi mega marathon asi aikoi sinduna laksabani haibina singbasi aikoi asi mayak senda thamjari saruk yakiba organizing committee ki convener and Rupachandra na phongdo khibada Manipur amadi mapan gi state singdagi lamjeloi punna lising amaga satri na saruk yabagi manungda sahi sida nupi lamjeloi satruk romna saruk yagadori lamsang lamjen asigi senaba rusingsu sem sabo loselale haiki hairiba lamthaba sida ikai khumna jariba sports minister lekpau hakimna su legop tawbigani aduga komalapang lam sudu lamthara matungda infal gi tongal tongal balam haibidi kongnangkara Dam Road, Koyathong, aduga Nagapan, Rims Road, Naurem Thong, aduga Tera Bazar, aduga Pakaitel tu Singamakong, Pisum Thong, Pisum dagi Singamai dagi Kongba dagi Konumamang Paujalaga amu Hapta Pauraga, Pilipati Tar, Matunga, Lamlong Kaitel Tar, Matunga, Amuhana, men student lam thungpang oigani pamthok ka tariba sigi damakta ko sem saba pulap loisala pagalona ko na tonga tonga ba technical committee mayam thamjeri Bakhe BC team A sana kaitel YMDO hairangui thong SDC samuru amadi NYBA naurem kuntratri suba junior 11 volleyball tournament ki semi final sangkhre Manipur Volleyball Association sinduna tha sigi tang taranipal lagi Kumal Lampak Indoor Stadium da tim tarana group ani thongna khaidukna sathariba kuntratri suba junior 11 volleyball tournament ki ngasi sanakiba ahanba match da SDC samuruna TRYBC ukhulbu set ani sino kunmanga kulhumdoi kunmanga tara ani suba match ki sanakibda MKCSYA maramna IGO oinambu set ani sino kunmanga tara ni thoi kunmanga tara manga ahum suba match ki sanakibda NYBA naurimna SWYC Santipur bu set ani sino kunmanga tara ni thoi kunmanga tara humdoi mari suba match ki sanakibda Bakhe BC team A sanakathelna NYDC khaidembu set ani ama tara nipal kunmanga tara manga amadi tara manga tara humdoi da maithibe pikhe manga suba match ki sanakibda Bakhe BC team A sanakathelna SDC samurubu set ani ama kuntaru kunmari tara nipal kunmanga amadi tara manga tara ni thoida maithibe pikhe Amaronda Association asina sinduna stadium asida tim tara marina group mari thona khadukuna sathariba tara taruk suba sub junior 11 volleyball tournament ki ngasi sanakiba ahanba match ta KYSU khaidemna YPA hiranmaibu set ani sino kunmanga tara tret kunmanga kunithoi ani suba match ki sanakibada NYBA nauremna PRSC porabibu set ani sino kunmanga tara ni thoi kunmanga kunithoi ahum suba match ki sanakibada TRYBC ukruna KYBA kujumanbu set ani sino kunmanga kunithoi kunmanga tara ni thoi kunmanga tara hundoi mari suba match ki sanakibada Bakhe BC sanakithelna AMYC androbu set ani ama kunmanga kunhumdoi kunithoi kunmanga tara manga tara tret manga suba match ki sanakibada KYLCL kasikulna PRSC porabibu set ani ama kunmanga tara manga kunithoi kunmanga madi tara manga mapalda maichibe pikhe taruk suba match ki sanakibada KYSU kasikulna 7 star like kombu set ani ama kulumdoi kunmanga tara manga madi tara ni thoida maichibe pikhe Manipur hockey na sinduna thasi ki tang tara taretegi team mapan na group ani thokna khaidukuna Kumal Lampak Strotap Hockey Stadium da sathariba ahanba President Cup Under 14 Men and Women Hockey Championship ki ngasi sanakiba nupa masagi match ta BDICA Bisnupurna Thai thangmai banbu panjil manga sinoda maitibe pikre
Mers asida mai pakiba BDSA Bisnupur gi panjal singadu W Kartik na Mers ki tara suba madi kontranipal suba minita panjal ani TIS Bikramjit na Mers ki tara mapal suba madi nipu mari suba minita panjal ani sanki atopa panjal aduna TIS abungona Mers ki kun suba minita sanki bani amaromda stadium masida tim tarukna group ani thokna khaidutuna thasi ki tang tara nipal digi sathariba ahanba President Cup Under 14 Men and Women Hockey Championship ki nipi masagi ngasi chanakiba Mers da Pham Imphal na YCCIC kontra ahlupu panjil ani amada maiti pikre Pham Imphal gi mai papa gi panjil singadu ki ai Selaimana Mers ki mapal suba madi kun suba minita sankhibani Mers asida maiti khiba YCCIC kontra ahluki amata ngariba panjil adu Rina Koijamna Mers ki kun ma thui suba minita sankhi Wusu Federation of Asia na host oiraga Korea Wusu Association na sinduna Korea gi Gumi City da pangthokiba mapal suba Asian Junior Wusu Championship ta India gi team na saruk yaduna medal loroklaba Wusu sanaroi sing ngasi Imphal gi airport tholapada miyam na haraukte yamna okhibaga lunana Khumul Lampak Sports Complex ki Wusu Association of Manipur amadi Sai SCG Complex a haraukte yamna okre Pangthokiba championship aduda India gi Wusu team na gold ani silver ani bronze manga amadi group event ta bronze amal loduna sauna mai papa ngamkhibani Wusu Association of Manipur gi S Marcel na Jianshu amadi Kyangsu event ta bronze ani N Rosi binana senda ki ji humfuda gold S Marcel A Tapas amadi Ice Kranjit Sharmana atopa state ki sanroi ahum amagalonana group event ta bronze medal amamam laukhibani Pangthokiba championship asida KG humpugi sendada goal lorkhrabi and Rosibinana mahakpu tambi tapiriba course ki lamjing makhada section na pangthokpadagi ngasigi medal asi laukibani haiki Sahi ani ini lairaga toba International Wusu Federation na toba official tournament Asian Championship sida koi ahan boina gold medal lobje koi Rosibina na ahan man India aduga yamna historical jo oiba abdi tongan ba championship mayam amadi thengnagre Asian Championship so far sahi kun tram koi lisang sina Wusu horok sida mana ahan boina gold loba phangje koi kumasa mayam gi yam chau ngai ni haijani Tagasari makata nangasige ay ngasagi pau lobise. Ngasigi waikiba ay ngasagi pau da ICAR lampel patigi prepapau gi matung ina ngasigi khwaidigi sagiba Celsius degree kontra dasmik teret khwaidigi ingba Celsius degree kuni thoi dasmik taruk Nungshita yawi sing manil gisang ayukta sada manputara nungtilda sada humputara ni toy oiki Ngasigi nong suki pagisang swino dasmik ani millimeter ni Loisilak pada maru iba pau amuk hanaw Ain kaina mitop sang silakpa thingana ba government na akan mathabak lokhatlei khandok laba miyoi samaga taret halan kre haina chief minister N Birena phongdokre Lamdamasi ke socio economic ke phigam phagat hanaba state government na niti ayog ta taksin kre amasung Rajasri Bagasandra Manipur da pankeba ningthau singi manungda yama diplomatic oiba amasung anoba wakhalon yamna leiba ningthau amani haina Manipur Legislative Assembly ge speaker Waikem Sana Singh Thakre ngasigidi ISTB na pijaba pau matang asida loizare miyang tabiri ba mayam punamapu amukahanna turumjari